San-Gonda Thamba san ama Ahingda Nongmei Kaptuna Hatlamle. Haukiba Ahingda Thobal District ki Khangabokta San-Gonda Thamba san mapi ama Nongmei Kaptuna Hatlamle. Thodog asigi matangda laikai gi mifam pangthoktuna warep kaya marum lawkhre hairi. Paw asina hai imungi miyoi singna ngarang ahing nongyai pung 12 rom tabada Nongmei makhol taki. Adumak pukinaduna mapan thoknakhide. Tungda ngaihak leiraba matungda mapan thoktuna yenglubada San-Gonda tumina leizaba sanbi adu siduna leirambani hairi. San mapu adugi maming Khundrakpam Ramo Azauba Singha Chahi Nifu Nipan Apokpa KH Ibu Chauba Kawi Mahak Khangabok Part 3 Laipat Laikai Dagini hairi. San mapu KH Ramo na fongdorakpada mahaki san asi yumda loiraga thamjabani lamjau sorokta koitha thadokpa san sunate. Mahak kanungainadaba amadi mahak punungsidaba leirabasu karisu khangzadaba san asida Nongmei Kaptuna Hatlamba asidi thamoi sokna yaningde haiki. Marol su thoktaba San-Gonda punduna thamba san asibu kanana karigidamak Nongmei Kaptuna hatpiramlibano haibadu mari leinaba singna thidokpiyu haiki. Thodok asigi matangda Laipat Citizen Club LCC Khangabok Part 3 na laikai gi mifam pangthokre. Tungda Thobal Police Station gi OC dasu aiba cheral ama pisin baga loinana warep kaya su lawkhre. Warep sing adugi manungda san Nongmei Kaplamba asida laikai khun asidagi yauram labadi mahak putan thokpa amadi mari leinaba singna action lawbiraktrabadi khongjang changsinba haibana chingba yauri. Salamai jumda lojabane salasi ai karigam mata lambi sorok adagi ai thadogoba khol bamta yaute sanjari San-Gonda dum punjabani adubo ngarang haukiba ahing asida tangi pung 12 makhai dagina 12 bau manung sitai tare masi manung sida salasi Nongmei Kap halambani Nongmei makhon se ta matamda aigo miam sinau sing hai tare ai jumsi sangwe sing maningda lai ai salasina khara ai ge mamangomda ai gi naw pa ge zum men nang lai salasiga salasi naw pa na makholasi ta matamda naw pa na thoksira thogoi sira ganna sal jagai da salasi ka ba me hai batu di tasena ma khangda bane na tasena jumung se da naw pa ni hodong narak lai pa kanda ngonda amuk phone si tarola kanda ai jumani mamang ne jum da thokcha dabai wani adu bo phone dum laina ba gi phone da torak pasida aina kai tawre lai na tamo ji ma phone to tabra ai ji ta haude hai ro ba kanda ina pa sing se ga ai ga dum thongmina pa kanda ai tare Nongmei ma phone dum ta gi hain taw bu da ngai san kap lang mane du khan da bane na ai hoina dum kari no kai no na gari saka pu khai bra haina mu khanja naraga mu laina ngai sida ipana maningda tos waira ga thol buganda sandu ji am buganda salasi au sangi mami lai tare masi song tholaga kulag tara len bo upasida babana sarpa sansire na lawr podagi ai was kari no hari ba no na to na ai goi chen thon na buganda salasi mami de song tholaga salasi tara lai jaram bani aduma ko ina haining badi tasengna aiga kana ku mamaga nungaina taba saita bodana ra leiram bazai ai bangonda narum nungai taba leiram basu karisu wa so hai bu maron su thok taba karisu tongam taba da sansida chengna kaina basi madi tasengna thamoi sona nungai te